Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau HWJIK NGAIHAKI MAMANGDA SAINAM KOM DA KUKISINGNA bom YAONA AKANBA MAWONGDA attack chatharakhre hairi ngasi maitai nupi ama nongthel pung mari adaida kangpokpigi gamgim phai area da chatuna leirambada G.94 CRPF na thengnabadagi sakmai police station da sinarakre hairi hiai common news tagila khojarake mari makong khangdaba miyoi amadi masak khangdaba asiba hakchang singi masak maming khangdoknaba biometric technology sizinaragani haina Union Home Minister Amit Shahna phongdokre wafam asi ngarang pangthokkiba anauba criminal law ahumgi implementation ga mari leinana National Crime Record Bureau NCRB gi awang bathaki oiba pangthokkiba mifamda phongdokhibani Ajay Kumar Ballabu Manipur gi governor oina khankre Kuki volunteer sing na Senapati District Student Association SDSA gi luchingba sing furakkhibagi wathok loidringai leimakhongda amuk naga furakpai imung amagi biyoy sing furakre four-wheeler gari da anaba puduna hospital damna lakpa naga furupki imung amagi miyoy sing kuki volunteer amadi 8 suba Gorkha regiment ki kangbuna leimakhong area da fu chaibagi thabak chatharakre hairi thaudo singarang nungthil chawrangna pung ama makhairom tarakpa dwai da thokibani pau sina makha tarduna hai imung asigi miyoy ama aruba fibam da nabadagi hospital damna purakpada leimakhong chingmangi check gate kuki volunteer amadi 8 suba Gorkha regiment kangbuna wahang paung chathaba horaki gari manungda anaba yauri khangna phu chaibagi thabak chatharakhibani hairi ningsengba yabadi chaliba tha sigi tangkhun gani thoigi numidang pung 9 lom tarakpa dwai da Senapati District Student Association SDSA gi luchingba sing furakhibagi thaudok phongphong saduna leiribani combing operation da rocket ahum yamna kusukulai kya fagale Churchandpur district ki manung chana laiba Taijang village amadi Laisiang village tasu security ka punba khutpu amana thiba humbagi thabak chathabada khulai paiba singna lotsinna thamlamba rocket ahom magazine yawba 303 rifle ama magazine yawba pistol mari pompi ama pompi bomb manga stick low grade explosive nifuga manga detonator daraga mari kapa yariba 7.65 mm pistol maru taret kapa yariba 9 mm pistol maru tara kapa yariba 303 rifle maru amaga loinana kapa yaraba SLR maru ahum Taijang village tagi farak bangamle hairi nakala marom da kangbai area gi Laisiang village tagi su Cordex nifu meter detonator yawba IED mapan galoinana safety fuse contra CM yawba non electric commercial detonator ama fagale hairi amarom da Imphal East district ki manung chana laiba Ngaren Hill Range Sandang Senba Maring village area da security ka pun makambay team amana thibu humbagi thabak chathabada khulai paiba singna lotsinna thamlamba oigani chingnaba khulai kaya Fagale hai na Manipur police ki maikai degi thadorok pacherol aman hari police ki pawsina hai operation adu da magazine yawba 7.62 mm LMG ama board 12 ki single barrel gun ama magazine yawba 9 mm pistol ama arm ring yawba hand grenade ani tube launching ani kapa yariba 7.62 mm LMG maru contra board 12 cartridge ani kapa yariba 9 mm maru ani ga loinana Sagbek ani funky haidi fagalaba khulai sing adu mari lenaba police station sing da khusinakre haina su police ki pawsina makha tarakli popi thabagi hainabi maru fangna manghanduna state C drug free oibalamdam ohena balengan honagani chief minister Manipur gi mayai kabani sa maru fangna muthanaba Manipur lengana paikhalakliba war on drugs ki thabak hena kansin baga loinana ngarang kangpupi district ki IT road ki paring da laiba Kotlen amadi Holjang village ani gi mafam da tharamba acre 22 rom oigadaba popi pambi singyan thatuna manghan kre popi pambi singyan thatuna manghan bagi thabak lengak na chatharakli basi state asi drug free oibalamdam ama oina bohona bani haina ngasi Manipur gi chief minister nongthumam birena social media platform X thagalakhiba post amana haidi post asi gi matuk ina Kotlen khulda acre manga amadi Holjang village ta acre taraga taret lomda tharamba popi pambi sing adu kangpupi district police CRPF ki A 155 ki truth amadi CRPF E 112 ki truth ki apunba combined team na manghan ki bani haina palli asigumba operation chathatuna lengang na changsi lagliba khongjang asi da Manipur da popi thabagi hainabi asi maru fangna muthatuna state asi drug free oiba lamdam ama oina bohona bani hairi Congress ki wafam da state lengang na sengdorakli allegation ama tawbada munna khanglaga amadi legal advice lawraga tawbiyu Minister Basanta Kumar HWJIK lairiba BJP na luchingba state lenga asina chahi amada assembly mifam ahum phonggadabani haina constitution gi wafam ngakpa ngamdre haina
CLP gi luchingba oibo bina phongdokhiba wafam amagi matangda Law Minister Thamaujam Basanta Kumarna sengdoragli Kaisampata laiba DIPR office ta ngasi pangthokiba pawgi mifam amada Law Minister Thamaujam Basanta Kumarna MPCC amadi CLP luchingba oibo bina phongdokhiba wafam sengdoladuna mangna hai Indian Constitution apiba provision amadi Manipur Legislative Assembly gi rules sing stelinga na matam pumbada ngakna chanaba honari allegation amma tawba matamda munna khanglaga amadi legal advice lawraga tawbiyu yumpham yawdana mara sijilaga lenga asibulana uhanab honabagi haina bithadokse haiki mahakna makha taraduna Indian Constitution gi article 17A rule of procedure and of business amadi article 17A gi matung inna State Assembly mifam asi chahi amada yamdrabada anirak famgadabani haina yawri loinana Manipur Legislative Assembly gi House ki Rule of Procedure Act Conduct of Business ki matung ina chahi amada Assembly mifam asi yamdrabada ahumdagi tadana famgadabani hairi Manipur Legislative Assembly gi Rule of Procedure da yariba chahi amada Assembly mifam ahumlak famgadabani hairi basi subject to Article 17(4) of Constitution of India haibani haiki Normal oiba matamda state lenga na chahi amada Assembly mifam ahumlak pangthoktuna lagli State asida BJP ki lenga lakpa matamda kumja 2017, 18, 2019 amasung 2020 da chahi amada Assembly mifam ahumlak famki laibak thibadi malemgi oina COVID-19 laichal lakpadagi kumja 2021 dagi mifam phambada khudongcha da balaikhiba amadi matung tarakpada kumja 2023 gi May ahum dagi thorakliba irang asina maram oiduna chahi amada Assembly mifam ahumlak phamba ngamdabani adumakpu law and order gi phibam asina faraklabadi state lenga na constitution na piriba provision sing amadi atai mari leinaba rules sing ngakna adumak chatkani haiki Manipur Legislative Assembly gi rules 17A rules of procedure and conduct business na piriba provision hawjik CLP gi luchingba oibo bina chief minister oiba Congress lenga matamda sungak pangamkhidaba kaya laiki haina Minister Thamaujam Basanta Kumarna phongdoladuna mahangna hai Congress lenga matam kumja 2003, 7, 2008, 2009 amasung 2016 ta chahi amada Assembly mifam anirak tagi hena famkide